Michang Mikai Naiba amadi lamhen tuhenba kuki khulai paiba sing ngakpa ngamdaba Central Force personnel sing lamdam asi thadokuna chatbikro haina Bishnupur apunba akoiba lok Balgi Women Wing ki Vice President DH Bimola na phungdorakle kuki khulai paiba sing na kautrukta drone sizinaduna nongthaktagi bomb thadakhiba amade micham hatkhiba adugi mayokta luk asina sinduna chatkiba maira khongchat amata wafam ase phongtokhibane Bishnupur Forest Gate tagi Bishnupur District ki SP Office Pauba chatluraga amuk Bishnupur Forest Gate taloisin khiba khongchat aduga mari leinana mahakna makhatana hai Central Force ta ahenba power sizinadabana Makpigane State Force ta ahenba power sinadabana State Force personnel singna pangal thokna thabak tawba ngamdabagi mami tare koki khulai paiba singna misi mina yauna Etek chatharak fauba lamdam masida deploy tawrakliba Central Force personnel singna asaba mitam amangkum yengduna lairiba ase laibak thibani haikhe tongan ba slogan kaya lauduna chatkhiba maira khongchat aduda pamdaba thodok sing thoktanaba Bishnupur District Police na mikup na hum singna ngaksenbagi thabak so paikhatki haina so pawasina makha tari Drone thadaraga drone da aikoi bom ase hapaga aikoi kautukta mayumda aikoi isanupi ma mayumda saksaba sakkhraga aikoi saksabamda asumaina laibak thiba thawdokta hatkibase atamna na India government na halan bani haibase mayek larba khudamni amagi sara tandra labukta lau pindana lau khoidana lairiba mafamduda kari dawagi nakoina bom thadaribodo adudi kul halarado mafamdada akallarin siba apang magi wani lao nari lairati Bishnupur district hana tawgarasi maram aduna amukso anna hairi mase India government ne athuba matamda laikhai tabiyu